लगेच मग तर 400 टेबल आहे ते ꯑꯁ ꯕꯦꯛꯒ꯭ꯔꯥꯎꯟꯁꯤꯗꯤ ꯑꯩ ꯍꯥꯏꯅꯦ ꯕꯦꯛꯒ꯭ꯔꯥꯎꯟꯗꯤ ꯌꯥꯝ ꯑꯦꯛꯁꯀ꯭ꯌꯨꯁ ꯇꯧꯖꯔꯦ ꯕꯦꯛꯒ꯭ꯔꯥꯎꯟꯗꯤ ꯏꯒꯅꯣꯔ ꯇꯧꯖꯔꯣ ꯆꯥꯎ ꯆꯥꯎ ꯍꯥꯎꯕ꯭ꯔꯥ ꯌꯥꯝ ꯍꯥꯎꯋꯦ ꯑꯩ ꯍꯩꯕꯅꯦ ꯑꯩꯈꯣꯏ ꯀꯨꯛꯁꯦ ꯃꯩ ꯆꯠꯄ ꯑꯃꯗꯅꯦ ꯇꯧꯔꯝꯃꯤꯁꯦ ꯍꯥꯏꯗꯤ ꯑꯩꯅꯕꯨ ꯄꯥꯏꯈ꯭ꯔꯗꯤꯀꯣ ꯐꯗꯤꯗꯁꯨ ꯇꯧꯔꯤꯗ ꯀꯨꯛꯁꯦ ꯌꯥꯎꯁꯦ ꯍꯥꯏꯕ ꯌꯥꯗꯦꯕ ꯃꯊꯪꯗꯤ ꯅꯝꯐꯨꯗ ꯌꯥꯎꯍꯜꯂꯛꯀꯦꯕꯀꯣ ꯃꯌꯥꯝ ꯑꯩ ꯐꯖꯕꯗ ꯏꯀꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯁꯤꯗ ꯍꯤꯞ ꯍꯣꯞ ꯅꯨꯄꯤ ꯑꯃ ꯊꯕꯛ ꯀꯟꯅ ꯁꯨꯔꯤ ꯌꯣ ꯋꯥꯔꯁꯨ ꯌꯣꯗꯤ ꯂꯦꯞꯄ ꯌꯥꯗꯦ ꯑꯋꯥꯕꯁꯨ ꯑꯋꯥ ꯃꯈꯜ ꯑꯃꯅꯤ ꯌꯥꯟꯕ ꯈꯪꯗ꯭ꯔꯦꯅꯦ ꯌꯣꯄꯥꯛꯀꯤ ꯊꯧꯗꯅ ꯍꯌꯦꯡ ꯇꯧꯕꯒꯤ ꯑꯃ ꯌꯣꯄꯥꯛ ꯊꯧꯔꯒ ꯂꯧꯊꯣꯛꯄ ꯅꯤꯀꯤꯇꯥ ꯌꯥꯝ ꯀꯟꯈ꯭ꯔꯦ ꯄꯨꯝꯅꯃꯛꯇꯒꯤ ꯑꯩꯅ ꯏꯍꯦꯟ ꯍꯦꯟꯕꯅꯦ ꯀꯨꯟꯇꯤꯁꯤꯗꯤ ꯀꯠꯊꯣꯛꯄ ꯍꯩꯌꯦ ꯍꯥꯏꯔꯝꯃꯦ ꯑꯩꯈꯣꯏ ꯅꯤꯀꯤꯇꯥꯗꯤ ꯑꯩ ꯁꯥꯊꯤꯕ ꯃꯥꯏ ꯁꯥꯊꯤꯕꯤ ꯀꯨꯟꯇꯤꯅꯤ ꯑꯗꯨꯁꯨ ꯃꯣꯗꯔꯟꯒꯤ ꯃꯌꯥꯝ ꯉꯁꯤꯗ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏ ꯁꯤꯗ ꯔꯨꯝꯗ ꯂꯩꯕ ꯏꯁꯇꯥꯏꯜ ꯑꯃꯨꯛ ꯍꯥꯞꯂꯛꯀꯦ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯝ ꯅꯝꯂꯛꯀꯦ ꯊꯣꯡꯕꯁꯨ ꯆꯥꯕꯁꯨꯀꯣ ꯑꯗꯨ ꯑꯃꯨꯛ ꯍꯥꯞꯂꯛꯂꯒꯦ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯂꯩꯇꯕꯅꯤꯅ ꯑꯗꯨꯝ ꯑꯁꯤ ꯂꯩꯕꯒꯤ ꯁꯤꯗ ꯂꯩꯕꯒꯤ ꯏꯁꯇꯥꯏꯜ ꯑꯗꯨꯝ ꯍꯥꯞꯂꯛꯀꯦꯕꯀꯣ ꯌꯨꯝ ꯆꯠꯂꯕꯗꯤ ꯌꯨꯝꯒꯤ ꯏꯁꯇꯥꯏꯜ ꯑꯗꯨꯝ ꯎꯠꯂꯛꯀꯦꯕꯀꯣ ꯑꯗꯨꯗꯤ ꯌꯦꯡꯉꯁꯤ ꯁꯤ ꯂꯩꯔꯦꯕꯀꯣ ꯃꯌꯥꯝ ꯌꯦꯟꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯆꯥꯗꯦ ꯁꯤꯗ ꯂꯩꯔꯦ ꯁꯤꯅ ꯈꯪ ꯂꯩꯔꯦ ꯁꯤꯅ ꯑꯗꯨꯝ ꯆꯝꯅ ꯊꯣꯡꯂꯒ ꯑꯗꯨꯝ ꯆꯥꯈ꯭ꯔꯕꯅꯦ ꯑꯁꯨꯝ ꯂꯩꯕ ꯏꯁꯇꯥꯏꯜ ꯎꯠꯂꯛꯈ꯭ꯔꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯅꯝꯈ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯇꯨꯃꯤꯟ ꯅꯝꯗꯕꯤꯗ ꯊꯝꯈ꯭ꯔꯗꯤ ꯑꯃꯨꯛ ꯇꯟꯕꯀꯣ ꯑꯗꯨꯒꯤ ꯑꯗꯨꯝ ꯀꯔꯤ ꯍꯥꯏꯗ꯭ꯔꯥ ꯄꯪꯅꯝ ꯅꯝꯖꯤꯟꯈ꯭ꯔꯕꯅꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯅꯤꯒꯤꯇꯥꯅꯦꯕꯀꯣ ꯍꯣꯔꯦꯟ ꯆꯥꯕ ꯐꯖꯅ ꯑꯜꯂꯛꯀꯦ ꯁꯛꯇꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯃꯥꯅ ꯊꯣꯡꯕꯤꯔꯅꯦꯕꯀꯣ ꯃꯥꯅ ꯊꯣꯡꯕ ꯏꯁꯇꯥꯏꯜꯗꯣ ꯎꯠꯂꯛꯀꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯨꯝꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯉꯥꯡ ꯃꯆꯥꯗꯣ ꯐꯤ ꯂꯣꯏꯁꯤꯟꯗꯕꯤꯗ ꯑꯃꯨꯛ ꯊꯝꯃꯦ ꯔꯨꯝꯁꯦ ꯁꯤ ꯂꯩꯔꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯗ ꯍꯣꯔꯦꯟ ꯉꯧꯕꯗ ꯍꯥꯞꯂꯛꯀꯦ ꯑꯃꯨꯛ ꯃꯇꯠ ꯃꯣꯏꯗꯤ ꯋꯥꯡꯕ ꯉꯥꯛꯇꯅꯦꯕꯀꯣ ꯐꯝꯕ ꯐꯥꯎ ꯑꯩꯈꯣꯏ ꯂꯦꯞꯄꯒ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯕ ꯑꯉꯥꯡꯁꯤꯡ ꯂꯣꯏꯅꯃꯛ ꯋꯥꯡꯕꯅꯦꯕ ꯃꯊꯟꯗ ꯄꯤꯛꯅ ꯌꯥꯎꯍꯧꯋꯦꯕꯀꯣ ꯑꯗꯨꯁꯨ ꯀꯔꯤ ꯎꯄꯥꯏ ꯍꯤꯇꯔ ꯌꯥꯝ ꯇꯞꯄꯦ ꯍꯤꯇꯔꯅꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯇꯞꯄꯗꯤ ꯀꯩꯅꯣ ꯇꯧꯗꯣꯏꯁꯦ ꯀꯨꯏꯆꯪ ꯁꯦꯝꯕꯅ ꯍꯣꯠꯅꯕꯗ ꯌꯥꯝ ꯄꯥꯏꯕ ꯌꯥꯅꯤꯕ ꯁꯥꯗꯕꯒꯤꯁꯦ ꯃꯆꯥ ꯑꯣꯏꯕꯒꯤꯀꯣ ꯑꯃ ꯉꯥꯛꯇ ꯌꯨꯁ ꯇꯧꯕꯅꯦ ꯔꯥꯏꯁ ꯀꯨꯀꯔ ꯑꯃꯒ
ꯂꯣꯏꯔꯦꯕꯀꯣ ꯃꯌꯥꯝ ꯑꯁꯤ ꯍꯧꯔꯅꯤ ꯑꯗꯨꯅ ꯑꯁꯤ ꯊꯣꯡꯕ ꯃꯨꯜꯂꯕꯅꯤꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯆꯥꯕ ꯎꯠꯂꯛꯂꯒꯦꯕꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯃꯌꯥꯝ ꯁꯦꯝꯕꯁꯨ ꯂꯣꯏꯈ꯭ꯔꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯇꯧꯔꯁꯦ ꯆꯥꯅꯉꯥꯏꯒꯤ ꯇꯧꯔꯨꯔꯅꯦꯕꯀꯣ ꯁꯤ ꯃꯃꯥꯡꯗ ꯑꯍꯥꯎꯕ ꯊꯝꯈ꯭ꯔꯕꯅꯤꯅ ꯁꯤ ꯃꯣꯔꯣꯛ ꯃꯦꯠꯄ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯌꯦꯟ ꯊꯣꯡꯕ ꯑꯇꯩꯗꯤ ꯏꯀꯥꯏ ꯍꯥꯏꯌꯦꯕꯀꯣ ꯑꯅꯤꯕꯨ ꯑꯉꯥꯡ ꯑꯅꯤ ꯅꯍꯥꯟ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯒ ꯚꯤꯗꯤꯑꯣ ꯌꯥꯎꯕ ꯑꯉꯥꯡ ꯑꯅꯤꯗꯨꯗꯤ ꯀꯩꯅꯣ ꯇꯧꯈ꯭ꯔꯕ ꯃꯣꯏ ꯑꯣꯖꯥ ꯍꯣꯏꯗ ꯅꯍꯥꯟ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯍꯧꯕꯗ ꯀꯣ ꯂꯩꯕꯒꯤ ꯂꯥꯏꯔꯤꯛꯇꯨ ꯌꯦꯛꯇ ꯌꯥꯗꯦꯅ ꯆꯠꯈ꯭ꯔꯦ ꯆꯠꯈ꯭ꯔꯦ ꯑꯗꯨꯒꯤ ꯏꯕꯥꯅꯤ ꯉꯥꯛ ꯂꯩꯍꯧꯔꯦꯀꯣ ꯑꯅꯤꯗꯨꯗꯤ ꯌꯥꯗꯦꯕꯀꯣ ꯀꯣꯟꯅ ꯌꯥꯔꯗꯤ ꯍꯥꯞꯂꯛꯀꯦꯕꯀꯣ ꯑꯗꯣ ꯔꯨꯝꯗꯤ ꯏꯒꯅꯣꯔ ꯇꯧꯕꯤꯔꯝꯕꯀꯣ ꯃꯌꯥꯝ ꯍꯥꯏꯕꯗꯤ ꯑꯁꯤ ꯔꯨꯝ ꯑꯃꯁꯦ ꯑꯥꯗ ꯃꯣꯏ ꯆꯥꯛ ꯆꯥꯕꯒꯤ ꯀꯤꯠꯆꯟꯗꯗꯤ ꯃꯣꯏ ꯆꯥꯛ ꯆꯥꯕꯒꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯁꯤꯗ ꯔꯨꯝ ꯑꯃꯗ ꯑꯗꯨꯝ ꯅꯝꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯁꯅꯨꯕꯀꯣ ꯁꯤꯗ ꯂꯩꯕ ꯑꯗꯨꯝ ꯍꯥꯞꯂꯛꯀꯦꯕ ꯑꯗꯨꯗꯤ ꯆꯥꯅꯉꯥꯏ ꯑꯦꯄ꯭ꯔꯤꯌꯔ ꯇꯧꯈꯤꯒꯦꯕꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯅꯠꯇ꯭ꯔꯁꯦ ꯍꯧꯔꯣ ꯑꯩ ꯆꯠꯀꯟ ꯍꯥꯏꯅ ꯍꯨꯛꯑꯦ ꯂꯒꯦꯖ ꯃꯊꯛꯇ ꯆꯥꯛ ꯆꯥꯔꯁꯦ ꯇꯦꯕꯜ ꯂꯩꯇꯦ ꯃꯄꯥꯟꯗ ꯅꯝꯒꯦ ꯇꯧꯔꯝꯕꯅꯦ ꯑꯩꯅ ꯏꯀꯥꯏ ꯃꯅꯨꯡꯗ ꯑꯩ ꯇꯧꯔꯁꯦꯅ ꯑꯁꯤꯗꯤ ꯈꯨꯃꯟ ꯂꯝꯄꯥꯛꯅꯤꯅ ꯃꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯝ ꯇꯧꯋꯤꯅꯀꯣ ꯑꯗꯨ ꯃꯥꯅ ꯑꯗꯨꯝ ꯑꯉꯥꯡꯅ ꯉꯁꯤꯁꯦ ꯑꯗꯨꯝ ꯃꯥꯅ ꯄꯛ ꯚꯤꯗꯤꯑꯣ ꯌꯥꯎꯗ꯭ꯔꯤꯕꯅꯤꯅ ꯏꯀꯥꯏꯌꯦ ꯀꯣꯟꯅ ꯃꯥꯏ ꯈꯔ ꯀꯟꯕ ꯀꯥꯟꯗ ꯃꯄꯥꯟ ꯇꯧꯁꯦꯕꯀꯣ ꯑꯩ ꯑꯅꯤꯗꯨꯅ ꯎꯗꯣꯏꯅꯦ ꯑꯩꯈꯣꯏ ꯌꯥꯎ ꯉꯥꯏꯔꯝꯗ ꯑꯃꯨꯛ ꯍꯥꯏꯔꯛꯀꯗꯕꯅꯦ ꯉꯥꯡꯅꯤꯅ ꯑꯗꯣ ꯚꯤꯗꯤꯑꯣꯁꯨ ꯇꯣꯏꯅ ꯊꯥꯒꯠꯄ ꯉꯝꯗ꯭ꯔꯕꯒꯤ ꯑꯗꯨꯝ ꯈꯔ ꯁꯪꯕ ꯀꯥꯟꯗ ꯅꯝꯍꯧꯔꯒꯦ ꯍꯥꯏꯅ ꯅꯝꯕꯅꯦꯕꯀꯣ ꯑꯁ ꯕꯦꯛꯒ꯭ꯔꯥꯎꯟꯁꯤꯗꯤ ꯂꯣꯏꯔꯦ ꯍꯥꯏꯅꯦ ꯕꯦꯛꯒ꯭ꯔꯥꯎꯟꯗꯤ ꯌꯥꯝ ꯑꯦꯛꯁꯀ꯭ꯌꯨꯁ ꯇꯧꯖꯔꯦ ꯕꯦꯛꯒ꯭ꯔꯥꯎꯟꯗꯤ ꯏꯒꯅꯣꯔ ꯇꯧꯖꯔꯣ ꯆꯥꯎ ꯅꯪꯅ ꯑꯝꯇ ꯆꯥꯎ ꯑꯁꯣꯝ ꯋꯥꯡꯒꯤꯗꯨꯅ ꯐꯖꯗ꯭ꯔꯣ ꯌꯥꯔꯦꯗ ꯀꯣꯟꯅ ꯀꯩꯅꯣ ꯇꯧꯔꯁꯤ ꯃꯊꯪꯗ ꯍꯥꯎꯕ꯭ꯔꯥ ꯌꯥꯝ ꯍꯥꯎꯋꯦ ꯑꯩ ꯍꯩꯕꯅꯦ ꯑꯩꯈꯣꯏ ꯀꯨꯛꯁꯦ ꯃꯩ ꯆꯠꯄ ꯑꯃꯗꯅꯦ ꯇꯧꯔꯝꯃꯤꯁꯦ ꯍꯥꯏꯗꯤ ꯑꯩꯅꯕꯨ ꯄꯥꯏꯈ꯭ꯔꯗꯤꯀꯣ ꯐꯗꯤꯗꯁꯨ ꯇꯧꯔꯤꯗ ꯀꯨꯛꯁꯦ ꯌꯥꯎꯁꯦ ꯍꯥꯏꯕ ꯌꯥꯗꯦꯕ ꯃꯊꯪꯗꯤ ꯅꯝꯐꯨꯗ ꯌꯥꯎꯍꯜꯂꯛꯀꯦꯕꯀꯣ ꯃꯌꯥꯝ ꯑꯩ ꯐꯖꯕꯗ ꯏꯀꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯁ ꯑꯩꯈꯣꯏ ꯄꯥꯔꯇꯤꯁꯦ ꯄꯨꯔꯥ ꯕꯦꯔꯥꯅꯤ ꯉꯥꯛꯇꯅꯦꯕꯀꯣ ꯆꯥꯔꯤꯁꯦ ꯂꯒꯦꯖꯇꯅꯤ ꯑꯩ ꯈꯨꯔꯨꯁꯦ ꯈꯔ ꯃꯌꯥꯝ ꯈꯔ ꯋꯥꯡꯕꯅꯦ ꯃꯣꯏꯗꯤ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯋꯥꯡꯕ ꯉꯥꯛꯇꯅꯦꯕꯀꯣ ꯁꯥꯟꯅꯕ ꯃꯤꯅꯤꯅ ꯆꯥꯛꯁꯨ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯌꯥꯝ ꯌꯥꯝ ꯆꯥꯕꯅꯤ ꯂꯥꯎꯋꯦ ꯆꯥꯛꯁꯤꯅ ꯆꯦ ꯆꯪꯗꯣꯏꯕ ꯃꯥꯜꯂꯦꯕ ꯆꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯨꯛꯕꯥꯡꯁꯦ ꯑꯎꯕ ꯈꯔꯅꯗꯤ ꯅꯣꯛꯄꯅ ꯁꯤꯔꯅꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯐꯖꯔꯦ
hospital. 자주요. 돈 많이 드립니다. 거기 라스로 딱 비마 따오 들어야 그래서 시디에 라스로 딱 챙기죠. Matang biya wala kay baba. Yung puno na yun na doon. 어째서 가는데 지금 아시는 찐거 말로래. 진짜 너무 Bố mẹ lấy cái này. Nó xem em phải là coi quan không ạ? Cái gì rất là đẹp. 팬분들 레이븐에서 가을이 먹고 나면 짜르르 칸먹이고 엄청 좋거든요. 그래서 많이 줬거든. 와. Chạy tầm và là sáng Nam tak sabos loy kreb ko aduna. Di mo en kon su ne bai khoi party sida. Leiba sing do ko hai de hanjang na pikri ka thana ngai hai ra ko. Yum gi tai sa dum lei ro bane ko. Tum thap la kim batam ko sing mo su. Bas nong yam sai si lei bak su kang jin khra bagi. Khoi ba ya da bi da tak tak la ga lei ra si. Kamen hanggam. Kasi kamen na yun ko. Sinanggam na ito ko. Ang sao ba na? Ang kuhan ba? Sinanggam. Pan. Laphoy di sana. Sida sana sao ba lagi? Sao changa. Suppose. Sana na siyan bi ram khro na sida. Sina samaray, sina gobi masoy. Lúc bác không đâm nè. Chị có, thằng nào có họ cả nó. Kamen mayam se thaba na te mayam si ko mathanda haujarak pa kamen ni akoina cha ki ba maru do
ꯁꯤꯗ ꯅꯍꯥꯟꯁꯨ ꯀꯩꯅꯣ ꯇꯧꯈ꯭ꯔꯕꯅꯦ ꯁꯦꯡꯗꯣꯛꯈ꯭ꯔꯕꯅꯦ ꯑꯗꯨꯒ ꯂꯣꯏꯅ ꯑꯃꯨꯛ ꯀꯥꯔꯦ ꯅꯥꯄꯤ ꯃꯌꯥꯝ ꯌꯦꯡꯉꯣ ꯂꯝꯗꯤ ꯆꯥꯎꯋꯦꯕꯀꯣ ꯁꯤ ꯏꯪꯈꯣꯜ ꯁꯨꯅꯉꯥꯏꯗ ꯑꯗꯨꯝ ꯆꯥꯛ ꯆꯥꯕ ꯂꯣꯏꯕꯒꯤ ꯇꯨꯝꯅꯉꯥꯏꯒꯤꯗꯃꯛꯀꯣ ꯁꯤ ꯐꯣꯏ ꯍꯧꯖꯤꯛ ꯑꯁꯤꯗ ꯍꯤꯞ ꯍꯣꯞ ꯅꯨꯄꯤ ꯑꯃ ꯊꯕꯛ ꯀꯟꯅ ꯁꯨꯔꯤ ꯌꯣ ꯋꯥꯔꯁꯨ ꯌꯣꯗꯤ ꯂꯦꯞꯄ ꯌꯥꯗꯦ ꯃꯌꯥꯝ ꯌꯣꯄꯥꯛꯁꯨ ꯊꯧꯖꯗ꯭ꯔꯦ ꯊꯧꯗꯕꯒꯤ ꯑꯋꯥꯕꯁꯨ ꯑꯋꯥ ꯃꯈꯜ ꯑꯃꯅꯤ ꯌꯥꯟꯕ ꯈꯪꯗ꯭ꯔꯦꯅꯦ ꯌꯣꯄꯥꯛꯁꯦ ꯊꯧꯗꯗꯅ ꯍꯌꯦꯡ ꯇꯧꯕꯒꯤ ꯑꯃ ꯂꯨꯄꯥ ꯊꯧꯔꯒ ꯍꯥ ꯗꯨꯝ ꯃꯈꯥꯗꯁꯨ ꯑꯃ ꯆꯥꯎꯕ ꯂꯩꯍꯧꯔꯦ ꯇꯨꯁꯦ ꯀꯩꯅꯣꯗꯣ ꯑꯗꯨꯗ ꯆꯪꯒꯅꯨꯀꯣ ꯀꯩꯅꯣ ꯂꯩꯕꯅꯦ ꯅꯨꯡꯉꯥꯏꯔꯤꯔ ꯁꯤꯔꯦ ꯑꯁꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯒ ꯑꯩ ꯂꯣꯏꯅ ꯆꯤꯛꯈ꯭ꯔꯦꯕ ꯑꯁ ꯌꯥꯝ ꯂꯩꯌꯦ ꯅꯞꯄ ꯇꯥꯔꯦꯍꯦ ꯍꯨꯃꯥꯡ ꯇꯥꯕꯤ ꯂꯥꯏꯗꯅ ꯅꯞꯇ 11 ꯑꯣꯏ ꯆꯦꯟꯊꯔꯦ ꯅꯤꯀꯤꯇꯥ ꯌꯥꯝ ꯀꯟꯈ꯭ꯔꯦ ꯄꯨꯝꯅꯃꯛꯇꯒꯤ ꯑꯩꯅ ꯏꯍꯦꯟ ꯍꯦꯟꯕꯅꯦ ꯀꯨꯟꯇꯤꯁꯤꯗꯤ ꯀꯠꯊꯣꯛꯄ ꯍꯩꯌꯦ ꯍꯥꯏꯅꯕꯅꯦ ꯑꯩꯈꯣꯏ ꯇꯤꯒꯤꯇꯥꯗꯤ ꯃꯥꯏ ꯁꯥꯊꯤꯕꯤ ꯀꯨꯟꯇꯤꯅꯤ ꯑꯗꯨꯁꯨ ꯃꯣꯗꯔꯟ ꯀꯨꯟꯇꯤ ꯑꯁꯦꯡꯕ ꯆꯤꯡ ꯂꯩꯕꯥꯛꯅ ꯀꯌꯥ ꯊꯝꯒꯅꯤ कदाई देखो 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 वहाँ क्या हो रहा है